Ngasi 3/11 polling station da sakhangdaba miyoi singna Nongmei kappada miyoi ama sokle EVM amadi VVPAT machine mai thakhre. Ngasi chathakiba Manipur gi ahanba tangka ki Lok Sabha mikhalda Inner Manipur Parliamentary Constituency IMPC gi manungda leidiba 3 Khurai Assembly Constituency gi 3/11 polling station manungda leiba Moirangkampu Sajeb-taa Upper Primary School da thaudok asi thokibani. Ngasi Nongmei kapsil lambada soklaba miyoi adu laikai adudagi khoisnam sanayai ma chahi 35 ni hairi mahaki yet thangba nangalda Nongmei maru ama panduna sokpadagi North EOC da leiba Raj Medicity da bukhatlaktuna laikat nakhre hairi Doctor ki report ki matungina projectile ama mahaki hakchang da leire operation tawduna lauthok taba yaroi adubu thoidokna nungsa thiningai oidre hairaki Ngasige thaudok adugi hakthengna uhoba miyoi amana phongdorakpada thaudok adu masakhangdaba miyoi ani laklaga polling booth ta changlaklaga wari khara sanaki adugi matungda makhoi ani adu miyamna tanarakpadagi chen na hotnabada Nongmei round khara kapthorakpada haidorakpada maruna sanayai mada pankibani haina phongdorakhi thaudok adugi matangda polling station atu da duty toramba polling officer amana haikibada vote thadaba hek haurakpadagi yamna santi oina chatharami adubu nungthilgi pung ani khara helakpada sakhangdaba naha ani changlaktuna agent sing unagi haina hanglakhi maduda presiding officer gi ayaba amukta lawrakhige ngai hak ngaibinaba haijanigai miroi sing adu polling booth manung changlaklaga congress amadi BJP gi agent sing kana kanano haina hanglaba matung congress ki agent sing dagi che chang lausinki congress ki agent puthoknaba hotnarakpada mafam asida leiba maira paibi amadi miyamna thingnaba hotnarakpadagi mafam adu thadoktuna chenaba hotnabada makhoiga lakminnaba gari manungdagina Nongmei kaplakpada ahal ama sokibani haiki Nakalamaromda CAF and PD Minister Laisangthem Susindro na Nongmei na panduna sokliba miyoi adugi manakta laktuna anabagi phibam yengsinki minister na Paumi Singh da phongdorakpagi matung ina ngasi thokliba thaudok ase mahakna Khurai da vote hek leplakpadagi amukta thokhidri sokliba miyoi asigi hakchangda Nongmei maruna panbadagi rib ani tekle hari thaudok ase aikhoida Hendaba yadi haibagi matagum laurakpa mali yamna pende mahaki AC asida numit nini humni asida Nongmei kapsil lambagi thaudok su thoki asigumba thaudok ase thokhanbiganu haina phongdoki MP elections masida thoiba incidents smaina am thok akoigi kendra manung se aham boy ada yamna live tv ni adu boje ma di kana simro marum pali mai di fanti adu ga marum jo operation to ga loko na ba na kana preparation to masung mo yang se phone mi da ba de akoigi live ba online sing na so sum se level da som ge level da no wai sana bi public da son bi da workers in the line be emerging line be to the high polling station 3/11 the young peaceful oina vote to adu mo ne and yam peaceful oina election to was the case smain thola kan ya ko thaja tang kana to